ꯃꯌꯥꯝꯗ ꯑꯣꯔꯦꯟꯖ ꯄꯥꯠꯇꯨ ꯑꯁꯤ ꯑꯩꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯔꯥꯝꯅ ꯖꯥꯅꯨꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯧꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯄꯥꯗ ꯇꯝꯕ ꯃꯇꯝꯗ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯝꯕ ꯃꯇꯝꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯔꯥꯝꯕꯨ ꯊꯕꯛ ꯇꯧꯔꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯝꯗ ꯖꯥꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯥꯝꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯝꯃꯛꯏ꯫ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯩꯈꯥꯏ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯊꯛꯂꯤꯕ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯉꯁꯤꯗꯤ ꯇ꯭ꯔꯨꯠ ꯑꯦꯟ ꯗꯤꯌꯔꯒꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯕꯣꯇꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯁꯦꯡꯕ ꯉꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯊꯧꯅꯥ ꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯕꯣꯇꯜ ꯑꯁꯤꯅ ꯅꯈꯣꯏꯗ ꯑꯣꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯅꯈꯣꯏꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯇꯜ ꯑꯗꯨ ꯎꯪꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯔꯥꯝꯗ ꯇꯥꯔꯛꯏ꯫ ꯔꯥꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯏ, ꯅꯨꯡꯁꯤꯅꯕꯁꯦ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯅꯨꯡꯁꯤꯅꯕꯅ ꯐꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯃꯗꯨꯗ ꯔꯥꯝꯅꯁꯨ ꯆꯨꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯀꯨꯏꯁꯜꯂꯛ ꯇꯥꯔꯒꯗꯤ ꯇ꯭ꯔꯥꯐꯤꯛꯇ ꯄꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯑꯩ ꯗꯁꯥ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯣꯇꯜ ꯑꯗꯨ ꯎꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯔꯥꯝꯅ ꯅꯪ ꯇ꯭ꯔꯨꯠ ꯄꯥꯝꯕ꯭ꯔꯥ ꯗꯤꯌꯔ ꯄꯥꯝꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯨꯠ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯒꯤ ꯔꯥꯝꯅ ꯍꯪꯉꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯦ, ꯑꯃꯅ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯤꯁ ꯇꯧꯕ ꯄꯥꯝꯃꯤ, ꯅꯪ ꯀꯔꯝꯕ ꯈꯟꯒꯅꯤ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯟꯒꯅꯤ꯫ ꯃꯗꯒꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯗꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯗꯒꯤꯗꯤ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯀꯣꯏꯁꯟ ꯑꯁꯦ ꯔꯥꯝꯅ ꯑꯩꯉꯣꯟꯗ ꯍꯪꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯄꯥꯎꯈꯨꯝ ꯐꯥꯎꯕ ꯆꯨꯝꯅ ꯑꯝꯇ ꯈꯨꯝꯕ ꯉꯝꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯇꯜ ꯑꯗꯨ ꯎꯪꯉꯛꯄ ꯃꯇꯝꯗ ꯖꯥꯅꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯇꯥꯏ꯫ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯖꯥꯅꯨꯅ ꯅꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯟ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯔꯛꯇ ꯀꯅꯥꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯃꯛ ꯈꯨꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯗꯨ ꯔꯥꯝꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯖꯥꯅꯨꯁꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯤꯅꯦ, ꯑꯗꯨ ꯇꯥꯔꯗꯤ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯕꯣꯇꯜ ꯑꯗꯨ ꯎꯪꯉꯛꯄ ꯃꯇꯝꯗ ꯖꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯁꯤꯜꯛꯇ ꯇꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨ ꯅꯨꯡꯁꯤꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯁꯤꯜꯛꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯋꯥꯁꯛꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯇꯥꯔꯗꯤ ꯋꯥꯕꯨ ꯋꯥꯁꯛꯑꯗꯤ ꯅꯪ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯕꯣꯇꯜ ꯑꯗꯨ ꯎꯪꯅ ꯎꯪꯅ ꯔꯥꯝꯅ ꯀꯣꯏꯁꯟ ꯍꯥꯟꯅ ꯍꯪꯉꯛꯏ, ꯅꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯇꯜ ꯑꯗꯨ ꯃꯀꯣꯛ ꯃꯔꯨ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ꯫ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯍꯔꯥꯎꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯃꯆꯥ ꯃꯆꯥ ꯈꯔ ꯉꯥꯡꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯥꯅꯨꯗꯤ ꯉꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯔꯥꯝꯅ ꯍꯪꯉꯛꯏ, ꯐꯣꯟꯗ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯝꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯊꯟꯇ ꯂꯩꯇꯥꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯅꯤꯡꯕ ꯐꯥꯎꯏ? ꯅꯨꯡꯁꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯅꯈꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯏ, ꯅꯈꯣꯏ ꯃꯔꯛꯇꯒꯤ ꯅꯈꯣꯏꯒꯤ ꯃꯔꯤ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ? ꯃꯀꯣꯛ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯒꯦꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯛꯇꯣꯔꯤ, ꯆꯦꯜꯍꯧꯕꯅ ꯐꯗꯣꯔꯤ꯫ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯈꯠꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯩ ꯃꯀꯣꯛ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯒ ꯑꯩꯒ ꯇꯣꯛꯅꯅꯤꯡꯕ ꯀꯨꯏꯔꯕꯅꯤ, ꯃꯍꯥꯛꯀ ꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯑꯃꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ, ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯨꯄꯤ ꯑꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯛꯏ꯫ ꯄꯤꯡꯀꯤ ꯀꯧꯏ ꯍꯥꯏꯔꯛꯏ꯫ ꯄꯤꯡꯀꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯅ ꯄꯤꯡꯀꯤꯗꯨꯕꯨ ꯀꯧꯔꯗꯨꯅ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯍꯪꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯡꯀꯤ ꯑꯗꯨ ꯁꯥꯎꯅ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤ ꯈꯛꯇꯗꯤ ꯃꯁꯤꯁꯦ ꯍꯦꯟꯗꯜ ꯇꯧꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯡꯀꯤ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯤꯡꯅꯗꯨꯅ ꯆꯠꯈꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯑꯗꯨ ꯕꯣꯇꯜꯒꯤ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯕꯣꯇꯜ ꯑꯗꯨ ꯖꯥꯅꯨꯗ ꯇꯥꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯨꯠ ꯑꯣꯔ ꯗꯤꯌꯔ ꯍꯥꯏꯕ ꯃꯇꯝꯗ ꯖꯥꯅꯨꯅ ꯗꯤꯌꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯑꯗꯨ ꯖꯥꯅꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯉꯦ, ꯑꯗꯨ ꯀꯌꯥꯗꯁꯨ ꯍꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯍꯔꯥꯎꯖꯕꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯎꯔꯨꯕ ꯃꯇꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯈꯤꯕꯅꯤ꯫
ꯑꯗꯨꯒ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯃꯐꯝ ꯑꯗꯨꯗ ꯖꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯥꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯟꯖꯦ ꯀꯧꯏ ꯃꯈꯣꯏ ꯑꯅꯤ ꯆꯨꯔꯨꯞ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯁꯟꯖꯦꯅ ꯃꯦꯁꯦꯖ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯖꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯗ ꯊꯥꯒꯗꯕ ꯃꯦꯁꯦꯖ ꯑꯗꯨ ꯃꯥꯒꯤ ꯑꯇꯣꯞꯄ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯗ ꯊꯥꯖꯤꯜꯂꯝꯃꯤ ꯃꯁꯤꯁꯨ ꯅꯨꯄꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯊꯧꯗꯣꯛꯅꯤ ꯀꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯁꯤꯅꯤ SMS ꯑꯃꯁꯨꯡ WhatsAppꯀꯤ ꯑꯃꯥꯡꯕ ꯍꯥꯏꯕꯁꯦ ꯆꯤꯊꯤ ꯑꯣꯏꯅ ꯊꯥꯅꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯖꯥꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯒ ꯈꯠꯅꯕ ꯂꯥꯛꯏ ꯖꯥꯅꯨꯅ ꯔꯥꯝꯗ ꯃꯁꯤꯕꯨ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯝꯅ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯍꯤ ꯑꯅꯤ ꯇꯣꯡꯉꯗꯤ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯏ ꯇꯥꯕꯅꯤ ꯃꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯅꯨꯄꯤ ꯃꯥꯄꯟꯗꯤ ꯀꯣꯏꯔꯛꯄ ꯇꯥꯏꯅꯦ ꯃꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯗ ꯄꯨꯟꯅꯗꯤ ꯑꯅꯤ ꯀꯣꯏꯕꯗꯤ ꯌꯥꯎꯈꯤꯗꯦꯅ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇꯁꯨ ꯇꯧꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯄꯥꯝꯕꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯄꯥꯝꯕꯩ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯨꯟꯗꯣꯛꯄꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯜꯛ ꯑꯃꯁꯨꯡ ꯁꯟꯖꯦ ꯑꯗꯨ ꯀꯥꯏꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯔꯥꯝꯅ ꯊꯧꯏ ꯁꯤꯜꯛꯁꯨ ꯀꯞꯄꯒꯤ ꯇꯣꯛꯄ ꯅꯥꯏꯔꯝꯗꯦ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯁꯪꯁꯥꯔꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨ ꯂꯩꯕꯣꯔꯦ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯂꯩꯕꯅꯤ ꯃꯗꯩꯗ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅꯕ ꯑꯁꯤꯕꯨ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯝꯅ ꯆꯨꯝꯃꯤ ꯑꯩꯅ ꯃꯁꯤꯕꯨ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯀꯤꯗꯕꯤꯗ ꯆꯠꯂꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯒꯥꯔꯤ ꯑꯁꯤꯒꯤ ꯍꯦꯗꯂꯥꯏꯠꯇ ꯊꯥꯖꯗꯨꯅ ꯆꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯦꯗꯂꯥꯏꯠꯁꯤꯅ ꯉꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯐꯥꯎꯗ ꯒꯥꯔꯤꯁꯤ ꯁꯨꯝ ꯊꯧꯗꯨꯅ ꯆꯠꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯔꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯃꯍꯥꯛꯅ ꯇꯥꯏꯝ ꯄꯦꯔꯦꯠ ꯑꯃ ꯊꯝꯃꯒ ꯅꯨꯡꯁꯤꯅ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯐꯖꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯅꯤ ꯃꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯏꯐ ꯂꯣꯡ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯩꯗꯤ ꯔꯥꯝꯅ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨ ꯃꯨꯊꯠꯂꯗꯨꯅ ꯃꯤ ꯑꯔꯥꯛꯄꯒꯤ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯀꯤ ꯃꯉꯥꯜꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯁꯨꯡ ꯖꯥꯅꯨꯗꯤ ꯑꯃꯝꯕꯗ ꯒꯥꯔꯤ ꯊꯧꯕꯅꯤꯅ ꯄꯥꯈꯠꯄꯅ ꯃꯈꯣꯏꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯒꯠꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯄꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯍꯥꯏꯔ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯂꯥꯏꯐꯀꯤ ꯐꯤꯂꯣꯁꯣꯐꯤ ꯎꯍꯟꯕꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯎꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏꯁꯨ ꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯄꯤꯅ ꯅꯪꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯗꯨꯅ ꯇꯣꯡꯕ ꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ꯭ꯔꯥꯖꯦꯅ ꯃꯍꯥꯛꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯦꯗꯂꯥꯏꯠ ꯃꯨꯊꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯨꯝꯗ ꯌꯧꯔꯛꯏ ꯖꯥꯅꯨꯅ ꯃꯃꯥꯒ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯒ ꯕꯕꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯜꯂꯛꯏ ꯃꯗꯨꯗ ꯖꯥꯅꯨꯅ ꯃꯃꯥꯗ ꯍꯪꯉꯛꯏ ꯕꯕꯥꯅ ꯅꯪꯕꯨ ꯊꯥꯏꯅ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯝꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯔꯥꯝꯗꯧꯅ ꯊꯧꯅꯥ ꯐꯅ ꯑꯁꯦꯡꯕ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯡ ꯇꯥꯊꯔꯛꯂꯦ ꯍꯥꯏꯕꯅꯤ ꯖꯥꯅꯨꯅ ꯃꯃꯥꯗ ꯍꯪꯉꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯕꯥꯅꯤ ꯍꯧꯖꯤꯛꯐꯥꯎ ꯄꯨꯟꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕు ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯏ ꯑꯉꯥꯡ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯐꯅ ꯂꯥꯞꯊꯣꯛꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯥꯏꯅꯕꯗꯣ ꯉꯝꯗꯕꯅꯤ ꯃꯁꯤꯅꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯑꯉꯥꯡ ꯌꯥꯎꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯤꯁꯦ ꯈꯠꯅꯔꯁꯨ ꯈꯥꯏꯅꯗꯅꯕꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯆꯥꯡ ꯑꯁꯦ ꯍꯦꯟꯗꯣꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯔꯥꯝꯅ ꯖꯥꯅꯨꯒꯤ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯃꯔꯨ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯁꯥꯏꯗꯨꯒ ꯀꯥꯏꯅꯔꯦ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯔꯥꯎꯅ ꯊꯝꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯂꯥꯏꯗꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯔꯥꯝꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯖꯥꯅꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯗꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯖꯥꯅꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯖꯥꯅꯨ ꯂꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ ꯖꯥꯅꯨꯅꯗꯤ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯃꯛ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯣꯔꯁ ꯇꯧꯔꯛꯄꯗꯒꯤꯗꯤ ꯖꯥꯅꯨ ꯑꯗꯨ ꯏꯁꯧ ꯂꯥꯡꯉꯛꯏ ꯔꯥꯝꯅ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯔꯝꯃꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯔꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯗꯣꯟꯗꯣꯟ ꯂꯥꯎꯕ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥꯏꯗꯨ ꯁꯤꯛꯇꯠꯂꯒ ꯊꯥꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯃꯁꯥꯃꯛꯅꯅꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯖꯥꯅꯨꯗꯤ ꯈꯪꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯁꯨꯝꯅꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯅꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯂꯩꯕꯒꯦ ꯃꯁꯤ ꯅꯪ ꯄꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯝꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯉꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ ꯃꯍꯥꯛꯅ
ꯀꯣꯂꯦꯖꯀꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯎꯔꯨꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯨꯄꯤꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯀꯟꯇꯦꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯀꯟꯇꯦꯛ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯒꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯣꯏꯍꯪ ꯍꯪꯖꯩ ꯐꯅ ꯀꯨꯏꯅ ꯉꯥꯏꯖꯩ ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯀꯧꯔꯕꯁꯨ ꯃꯍꯥꯛ ꯇꯥꯔꯝꯗꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯟ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯝꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯄ ꯃꯇꯝꯗꯗꯤ ꯕꯣꯝꯕꯦꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯕꯣꯝꯕꯦ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯁꯥꯏꯇꯤ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯡ ꯁꯥꯗꯨꯅ ꯀꯥꯈꯠꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯕꯅꯤꯅ ꯄꯥꯈꯠꯆꯗꯨꯅ ꯄꯔꯗꯥ ꯑꯗꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯝꯃꯤ ꯔꯥꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯄꯦꯜꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯅꯌꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯔꯥꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪꯅ ꯑꯁꯦꯡꯕ ꯉꯥꯡꯗꯨꯅ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯨꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯑꯩꯁꯨ ꯃꯤꯀꯨꯞ ꯈꯔꯈꯛ ꯎꯅꯕꯗꯣ ꯄꯦꯜꯍꯧꯗ꯭ꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯄꯨꯖꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯦꯞꯇꯔ ꯑꯃ ꯍꯧꯔꯛꯏ ꯅꯣꯡꯃꯗꯤ ꯔꯥꯝꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯤꯁ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯏꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯥꯝꯗ ꯋꯤꯁ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯃꯆꯦꯒ ꯃꯕꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯀꯨꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯖꯥꯁꯨ ꯔꯥꯝꯗ ꯐꯣꯟ ꯇꯧꯕꯗꯣ ꯂꯦꯞꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯔꯥꯝ ꯑꯃꯁꯨꯡ ꯄꯨꯖꯥ ꯑꯗꯨ ꯀ꯭ꯂꯕ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯔꯥꯝꯕꯨ ꯗ꯭ꯔꯤꯡꯛꯁ ꯑꯃꯇꯪ ꯊꯛꯎꯁꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯔꯥꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯖꯥꯗꯤ ꯈꯝꯕꯟ ꯆꯥꯎꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯝꯁꯨ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯊꯛꯂꯗꯨꯅ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯔꯥꯝꯒꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯜꯂꯤꯀꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯪꯉꯣꯟꯗ ꯋꯤꯁ ꯇꯧꯕꯁꯦ ꯀꯥꯎꯔꯦ ꯃꯊꯪꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯁꯦꯖꯇ ꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯥꯝꯅ ꯄꯨꯖꯥꯗ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯂꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯄꯨꯖꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯈꯝꯕꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯔꯥꯝꯅ ꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯔꯥꯝ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯇꯝꯃꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯥꯝꯕꯨ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯦꯝꯗꯣꯛꯄ ꯄꯥꯝꯕꯅꯤ ꯔꯥꯝꯅ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯄꯨꯖꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯊꯛꯍꯜꯂꯝꯗꯦ ꯔꯥꯝꯅ ꯆꯨꯔꯨꯞ ꯊꯛ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯤꯟ ꯑꯃ ꯆꯥꯗꯨꯅ ꯃꯅꯝꯁꯦ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯀꯌꯥꯁꯨ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯜꯂꯤꯀꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯄꯨꯖꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯁꯥꯎꯗꯅꯕ ꯊꯦꯝꯃꯝꯃꯤ ꯔꯥꯝꯅ ꯈꯪꯏ ꯄꯨꯖꯥꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯃꯍꯥꯛꯅ ꯄꯥ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯥꯎꯕꯁꯦ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯅꯤ ꯈꯜꯂꯗꯨꯅ ꯔꯥꯝꯅ ꯃꯜꯂꯤꯀꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯀꯛꯄ ꯍꯧꯔꯛꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯗꯨꯅ ꯆꯝꯅ ꯁꯨꯝ ꯍꯥꯏꯖꯕ ꯃꯇꯝꯗ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯁꯥꯎꯔꯒ ꯊꯝꯈꯤ ꯃꯇꯧ ꯑꯗꯨꯅ ꯔꯥꯝꯅ ꯑꯩꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯒꯤ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯇꯥꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯃꯈꯣꯏꯅ ꯇꯥꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅꯤ ꯅꯣꯡꯃꯗꯤ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯤ ꯃꯇꯝꯗ ꯔꯥꯝꯅ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯕ ꯆꯠꯈꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯃꯨ ꯒꯦꯝ ꯁꯥꯟꯅꯍꯧꯒꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯅ ꯔꯥꯝꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯍꯧꯏ ꯔꯥꯝꯅ ꯃꯍꯥꯛꯅ ꯐꯣꯟ ꯂꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯃꯤ ꯔꯥꯝꯁꯨ ꯐꯣꯟ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯜꯂꯤꯀꯥ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯇꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅꯗꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯑꯣꯏꯕꯕꯨ ꯊꯋꯥꯏ ꯑꯣꯏꯕꯒꯥꯅ ꯍꯥꯏꯅꯕ꯭ꯔꯥ ꯃꯁꯤꯗꯒꯤꯗꯤ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯃꯥꯟꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯇꯩ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯨꯄꯤꯒꯤ ꯈꯝꯕꯜ ꯆꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯔꯥꯝꯅꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡ ꯑꯁꯦ ꯁꯨꯝꯅꯗꯒꯤ ꯍꯥꯏ ꯍꯜꯂꯣ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯇꯟꯖꯥꯗꯨꯅ ꯔꯥꯝꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯔꯥꯝ ꯎꯅꯕ ꯂꯥꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃꯈꯣꯏꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯋꯥꯏ ꯂꯩꯗꯨꯅ ꯍꯜꯂꯝꯃꯤ ꯔꯥꯝꯅꯗꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯑꯣꯏꯗꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯦꯝꯒꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯔꯥꯝꯅ ꯈꯪ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯂꯦꯞꯈꯤ ꯅꯣꯡꯃꯗꯤ ꯄꯨꯖꯥꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯃꯍꯥꯛꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯄꯨꯖꯥꯒꯤ ꯃꯃꯥ ꯃꯄꯥ ꯎꯅꯕ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ
ꯑꯗꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯅꯨꯡꯁꯤꯗꯨꯅ ꯊꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝ ꯈꯟꯖꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯄꯨꯖꯥꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯒ ꯈꯪꯗꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯪꯒ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯣꯏꯗꯕ ꯄꯥꯗꯕ ꯀꯌꯥ ꯉꯥꯡꯉꯤ ꯑꯩꯒꯤ ꯄꯥꯝꯖꯔꯝꯕ ꯍꯩꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯍꯤꯡꯗꯣꯔꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯦ ꯍꯌꯦꯡ ꯅꯪꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯥꯝꯁꯦ ꯁ꯭ꯄꯦꯁ ꯈꯔ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯅꯨꯡꯇꯤꯒꯤ ꯈꯨꯠꯀ ꯀꯣꯜꯅꯗꯨꯅ ꯆꯠꯇꯥꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯅꯦ ꯀꯔꯤꯝꯇ ꯐꯥꯎ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯃꯤꯠꯇ ꯌꯦꯡꯉꯨ ꯅꯨꯡꯇꯤꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯗꯒꯤꯗꯤ ꯑꯥꯏ ꯂꯚ ꯌꯨꯁꯦ ꯍꯥꯏꯃꯟꯗꯅ ꯚꯦꯂꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯆꯤꯟꯗ ꯊꯣꯛꯄ ꯑꯥꯏ ꯂꯚ ꯌꯨꯗꯨ ꯇꯥꯔꯕꯅꯤ ꯃꯁꯤꯁꯤꯕꯨꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯀꯥꯏꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯔꯥꯝ ꯑꯗꯣ ꯔꯥꯝ ꯑꯁꯦꯡꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯖꯥꯁꯨ ꯁꯥꯎꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯝꯁꯨ ꯆꯨꯔꯨꯞ ꯃꯖꯩ ꯑꯃ ꯆꯝꯈꯠꯂꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯤꯡꯗꯨꯅ ꯂꯩꯍꯧꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯈꯛꯇꯅꯤ ꯐꯪꯉꯤꯁꯦ ꯃꯁꯤꯕꯨ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯍꯤꯡꯕ ꯍꯧꯅꯗꯦꯗ ꯖꯥꯅꯨꯒꯤ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯍꯥꯛꯀꯤ ꯐꯣꯔꯗ ꯋꯥ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯑꯩꯁꯦ ꯆꯍꯤ 15 ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯩꯁꯦ ꯍꯔꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯉꯥꯡꯉꯤꯁꯤꯗꯤ ꯋꯥꯊꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏ ꯆꯥꯝ ꯁꯦꯡꯕ ꯅꯨꯄꯥꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯨꯄꯤ ꯑꯃꯗ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯅ ꯅꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯦ ꯖꯥꯅꯨꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯄꯨꯔꯥ ꯈꯪ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯕ ꯔꯥꯝꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯔꯛꯏ ꯖꯥꯅꯨꯅ ꯔꯥꯝ ꯎꯅꯕ ꯂꯥꯛꯏ ꯖꯥꯅꯨꯅ ꯔꯥꯝꯗ ꯅꯪꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯗꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯟꯕꯤꯈꯤꯕꯅꯤ ꯔꯥꯝꯅ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯕꯣꯏ ꯐ꯭ꯔꯦꯟ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯣꯇ꯭ꯔꯤ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕ ꯅꯠꯇꯕꯤꯗ ꯃꯇꯝ ꯈꯔꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯁꯦ ꯅꯪꯅ ꯇꯝꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯀꯟꯕꯤꯈꯤꯕꯅꯤ ꯅꯉꯣꯟꯗ ꯁꯥꯎꯗꯨꯅ ꯑꯩꯅ ꯂꯨꯍꯣꯡꯉꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯀꯣꯟ ꯀꯣꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨꯁꯨ ꯀꯟꯕꯤꯈꯤꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯥꯡꯉꯤꯕ ꯃꯈꯩ ꯃꯗꯨꯗꯩꯗ ꯑꯣꯏꯗꯕ ꯀꯌꯥꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯅꯝꯊꯥꯛ ꯀꯌా ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯠꯇ꯭ꯔ ꯔꯥꯝꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤ ꯖꯥꯅꯨꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯃꯗꯨꯅꯤ ꯅꯨꯡꯁꯤꯕꯗ ꯉꯝꯈꯩ ꯂꯩꯇꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯑꯁꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯥꯝ ꯑꯗꯨ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯌꯥꯝ ꯄꯤꯕ ꯉꯝꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯃꯇꯝꯗꯤ ꯄꯤꯔꯛꯀꯅꯨ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯇꯥꯔꯒꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯊꯃꯣꯏ ꯑꯅꯤ ꯈꯛꯇꯪ ꯅꯠꯇꯦ ꯄꯨꯜꯂꯤꯕꯁꯦ ꯕ꯭ꯔꯦꯟꯁꯨ ꯄꯨꯜꯂꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯀ꯭ꯔꯤꯀꯦꯠ ꯄꯥꯝꯃꯤ ꯅꯪꯅ ꯒꯣꯜꯐ ꯄꯥꯝꯃꯤ ꯑꯩꯅ ꯒ꯭ꯔꯥꯐꯤꯇꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯗꯤ ꯄꯥꯝꯗꯦ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯔꯥꯝꯅ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯅꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯑꯣꯏꯗꯕꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯇꯩꯒ ꯀꯥꯏꯅꯕꯒꯤ ꯃꯔꯝꯁꯨꯅꯦ ꯑꯩꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯄꯥꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯐ ꯂꯣꯡ ꯅꯨꯡꯁꯤꯅꯕ ꯑꯁꯦ ꯑꯣꯏꯗꯕꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯅꯉꯣꯟꯗ ꯂꯥꯏꯐ ꯂꯣꯡ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯑꯗꯨ ꯃꯁꯤ ꯑꯣꯏꯔꯣꯏ ꯅꯨꯡꯁꯤꯗꯕ ꯇꯥꯔꯒꯗꯤ ꯂꯥꯞꯊꯣꯛꯅꯕꯁꯨ ꯍꯣꯠꯅ ꯇꯥꯕꯅꯤ ꯃꯗꯨꯗ ꯖꯥꯅꯨꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯒꯝꯂꯥ ꯊꯨꯒꯥꯏꯅꯕ ꯅꯨꯄꯥꯗꯨ ꯂꯥꯛꯇꯨꯅ ꯔꯥꯝꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯇꯁꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯅꯝꯊꯥꯛꯇꯤ ꯅꯉꯣꯟꯗꯅꯤꯅ ꯇꯧꯕꯤꯔꯝꯃꯤꯁꯦ ꯅꯪꯅ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯔꯨꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕ꯭ꯔꯥ ꯔꯥꯝꯅꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯑꯃꯈꯛꯇꯗ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯑꯁꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯁꯨꯡꯐꯪ ꯐꯪꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯔꯥꯝꯗ ꯍꯪꯉꯤ ꯅꯪꯅ ꯃꯌꯥꯝ ꯄꯨꯝꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯠꯇꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯩꯔꯤ ꯀꯥꯏꯅꯕꯒꯤꯗꯤ ꯃꯔꯝ ꯆꯥꯝꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯤ ꯃꯔꯝ ꯑꯃꯈꯛꯇꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯃꯗꯨꯁꯨ ꯂꯩꯇꯦ ꯅꯉꯣꯟꯗ ꯃꯔꯝ ꯊꯤꯅꯕ ꯍꯣꯠꯅꯕꯗꯅꯦ ꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯒꯝꯂꯥ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯗ ꯃꯣꯃꯣꯟ ꯂꯧꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤ ꯔꯥꯝꯅ ꯖꯥꯅꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯥꯅꯨꯗ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯩ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯖꯥꯅꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯔꯥ ꯔꯥꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯄꯨꯟꯁꯤ ꯆꯨꯞꯄꯩꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯣꯔꯤꯕ꯭ꯔꯥ ꯅꯪ ꯅꯁꯥꯃꯛꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯗꯨꯅꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯑꯁꯥ ꯑꯁꯤꯗ ꯊꯥꯖꯔꯀꯥꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯖꯥꯅꯨ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯂꯣꯏꯔꯦꯗꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯅ ꯃꯊꯥ ꯁꯥꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯆꯦ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯚꯥꯏꯒꯩꯒ ꯈꯥꯏꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯅꯤ ꯕ꯭ꯔꯦꯛꯑꯞ ꯇꯧ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯈꯥꯏꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯑꯩꯈꯣꯏꯅꯅꯦ ꯅꯨꯡꯁꯤꯅꯅꯦ ꯁꯣꯜꯕ ꯇꯧ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯁꯦ ꯁꯥꯡꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯔꯝ ꯑꯗꯣ ꯊꯤꯕ ꯆꯪꯉꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯝꯅ ꯖꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯪ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯗ ꯔꯥꯝꯅ ꯇꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯁꯃꯨꯗ꯭ꯔ ꯑꯃꯨꯛ ꯂꯨꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯝꯃꯤ ꯃꯗꯨ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯑꯣꯏꯗꯕ ꯉꯥꯡꯗꯅꯕꯨ ꯃꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯁꯦ ꯔꯥꯝꯅꯅꯦ ꯑꯁꯦꯡꯕ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯌꯥꯗꯕꯁꯤꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯊꯃꯣꯏꯁꯦꯡꯅ ꯅꯉꯣꯟꯗ ꯈꯔ ꯅꯨꯡꯁꯤꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯖꯥꯅꯨꯅ ꯅꯁꯥꯅ ꯈꯜꯂꯣ ꯑꯗꯨꯒ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯁꯨ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯇꯟꯖꯥ ꯑꯗꯨꯅ ꯅꯨꯄꯥ ꯈꯔꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯖꯥꯅꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯖꯥꯅꯨꯗ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯏ ꯔꯥꯝꯅ ꯖꯥꯅꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯆꯪꯉꯛꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯇꯨꯝꯅ ꯊꯤꯟꯗꯠꯂꯗꯨꯅ ꯖꯥꯅꯨ ꯄꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯖꯥꯅꯨꯅ ꯔꯥꯝꯗ ꯏꯁꯧ ꯂꯥꯡꯉꯛꯏ ꯃꯇꯧ ꯑꯗꯨꯅ ꯃꯌꯥꯝꯅ ꯔꯥꯝꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯥꯝ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯏ ꯔꯥꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯨꯕ ꯃꯇꯝꯗ ꯖꯥꯅꯨꯗꯤ ꯀꯔꯤꯝꯇ ꯃꯑꯣꯡ ꯐꯥꯗꯕꯤꯗ ꯂꯩꯔꯝꯃꯤ ꯇ꯭ꯔꯦꯟꯗ ꯐꯨꯅꯕꯒꯤ ꯀꯦꯁ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯣꯜ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯥꯅꯨꯒꯤ ꯃꯄꯥꯗꯨꯁꯨ ꯂꯥꯛꯏ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯒꯤ ꯃꯄꯥꯅ ꯔꯥꯝꯗ ꯍꯪꯉꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥꯁꯨ ꯅꯨꯡꯁꯤꯗ ꯇꯪ ꯇꯥꯕꯤꯕꯁꯨ ꯍꯥꯏꯗꯦ ꯀꯃꯤꯠꯃꯦꯟ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯗ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯀꯣꯏꯁꯟ ꯑꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯅꯪꯁꯦ ꯃꯥꯕꯨ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥꯁꯦ ꯉꯁꯤꯃꯛ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯣ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇ ꯎꯠꯀꯅꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯔꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯉꯒ ꯅꯨꯄꯤ ꯑꯁꯦ ꯂꯧꯍꯧꯗ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯖꯥꯅꯨꯕꯨ ꯊꯦꯝꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯖꯥꯅꯨꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯖꯥꯅꯨꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯗꯧꯕꯩ ꯍꯣꯡꯗꯣꯏꯅꯣ ꯌꯦꯡꯉꯨ ꯃꯍꯥꯛꯁꯦ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯅ ꯁꯧ ꯁꯧ ꯂꯥꯎꯗꯅ ꯃꯁꯛ ꯑꯁꯦ ꯍꯥꯟꯅꯗꯤ ꯃꯦꯀꯞ ꯇꯩꯗ꯭ꯔ ꯐꯥꯎꯕꯗ ꯃꯁꯛ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯈꯨꯄꯥꯛꯅ ꯊꯥꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯖꯥꯅꯨꯁꯨ ꯐꯨꯔꯨꯁꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯪꯁꯨ ꯍꯥꯟꯅꯗꯤ ꯅꯣꯛꯈꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯗꯥꯏꯅꯦ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯀꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯨꯅꯣ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯖꯥꯅꯨꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥꯐꯥꯎꯇ ꯍꯣꯡꯉꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯣꯡꯗꯕꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯅ ꯂꯩꯗꯣꯔꯤꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯈꯟ ꯇꯥꯔꯒꯗꯤ ꯅꯪꯅ ꯀꯩꯗꯧꯔꯤꯒꯦ ꯅꯪꯗꯤ ꯀꯥꯏꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯉꯗꯤ ꯂꯣꯏꯔꯦꯅꯦ ꯇꯟꯖꯥ ꯃꯌꯥꯝ ꯂꯩꯔꯕꯁꯤꯗꯤ ꯀꯥꯏꯅꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯖꯥꯅꯨꯗꯨ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯒꯗꯤ ꯔꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯔ ꯑꯃꯨꯛ ꯅꯨꯡꯁꯤ ꯇꯥꯔꯦꯗꯅ ꯑꯗꯨꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯒꯗꯤ ꯀꯝꯗꯧꯕ ꯔꯥꯝꯅ ꯁꯥꯎꯗꯨꯅ ꯔꯤꯆꯥꯔꯖ ꯇꯧ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯔꯦꯗꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯖꯥꯅꯨꯅ ꯃꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯝꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯗꯨꯒꯤ ꯋꯥꯔꯤ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯉꯥꯏꯁꯦ ꯋꯥꯊꯤ ꯉꯥꯛꯇꯅꯤ ꯔꯥꯝꯕꯨ ꯀꯥꯏꯅꯔꯨꯔꯣ ꯍꯥꯏꯇꯥꯔꯒꯁꯨ ꯔꯥꯝꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯇꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯗꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕు ꯃꯥꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯝꯅ ꯆꯦꯛꯁꯤꯜꯂꯒ ꯅꯪꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯣ ꯅꯣꯔꯣꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯋꯥꯔꯤ ꯃꯈꯥ ꯂꯩꯔꯛꯏ ꯖꯥꯅꯨꯅ ꯃꯉꯣꯟꯗ ꯒ꯭ꯔꯥꯐꯤꯇꯤ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯦꯟꯇꯤꯡꯒꯤ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯔꯥꯝꯅꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ
ꯅꯪꯒꯤ ꯒ꯭ꯔꯥꯐꯤꯇꯤ ꯆꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯂꯥꯏꯁꯤ ꯌꯦꯛꯇꯣꯏ ꯁꯣꯛꯄꯗꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯕ ꯂꯥꯏ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯥꯝ ꯁꯥꯎꯕ ꯍꯧꯔꯛꯏ ꯃꯁꯤ ꯌꯦꯛꯂ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯆꯥ ꯊꯛꯅꯕ ꯄꯩꯁꯥ ꯐꯥꯎꯕ ꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯕ꯭ꯔꯣ ꯃꯁꯤꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯖꯥꯅꯨꯅ ꯑꯃꯨꯛ ꯐꯣꯡ ꯊꯥꯡꯒꯠꯂꯗꯨꯅ ꯃꯁꯤꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯈꯜꯂꯨ ꯑꯩꯔ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯐꯤꯇꯤꯔ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯒ꯭ꯔꯥꯐꯤꯇꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗ ꯃꯃꯥꯟꯅꯕ ꯂꯥꯛꯇꯨꯅ ꯅꯪ ꯒ꯭ꯔꯥꯐꯤꯇꯤ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯧ ꯀꯩꯅꯣ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯐꯤꯇꯤꯗꯣ ꯌꯦꯡꯅꯤꯡꯕ ꯃꯑꯣꯡꯗ ꯌꯦꯛꯎ ꯈꯔ ꯑꯣꯏꯗꯕ ꯉꯥꯡꯉ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯇꯝꯈꯠꯂꯛꯄ ꯃꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯉꯥꯡꯅꯔꯤ ꯁꯛꯅꯔꯤ ꯃꯌꯥꯝꯗꯣ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗꯅꯦ ꯑꯣꯏꯗꯕ ꯉꯥꯡꯉ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯑꯆꯨꯝꯕꯗ ꯉꯥꯡꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯖꯥꯅꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤꯅꯦ ꯗ꯭ꯔꯃꯥ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯄꯥꯞꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯝꯇ ꯂꯩꯇꯦ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯂꯩꯔꯔꯣꯏ ꯃꯥꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯉꯣꯟꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪ ꯒ꯭ꯔꯥꯐꯤꯇꯤꯁꯦ ꯊꯥꯗꯣꯛꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯔꯥꯝꯅꯁꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯛꯄꯅꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤꯔꯨꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯅ ꯑꯩ ꯏꯁꯥꯁꯦ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯅꯨꯄꯤ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯏꯁꯥꯅꯅꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯔꯝ ꯊꯤꯗꯨꯅ ꯍꯤꯡꯕꯁꯦ ꯍꯤꯡꯉꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯗꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯒꯣꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯦꯟꯇꯤꯡꯅꯤ ꯍꯥꯏꯔꯝꯗꯨꯅ ꯖꯥꯅꯨꯒꯤ ꯐꯖꯔꯕ ꯄꯦꯟꯇꯤꯡ ꯑꯃ ꯌꯦꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯒ ꯔꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯖꯥꯅꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯎꯅꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯅꯧꯅ ꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯩ ꯄꯤꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯄꯤꯅꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯨꯄꯤꯗ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗ ꯅꯠꯇꯦ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯃꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯖꯥꯅꯨ ꯊꯨꯡꯅꯈꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯅꯨꯡꯁꯤꯅꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯔꯥꯐꯤꯇꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯁꯦ ꯇꯧꯔꯨꯅꯨ ꯅꯣꯏꯗꯤ ꯅꯨꯄꯤꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯁꯦ ꯌꯥꯝꯅ ꯎꯠꯆꯅꯤꯡꯕꯅꯤ ꯃꯗꯨꯅ ꯃꯁꯤꯃꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯗꯨꯅ ꯖꯥꯅꯨꯅ ꯔꯥꯝꯗ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯊꯥꯒꯠꯆꯔꯤ